ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯄꯥꯝꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯒꯥꯔꯤ ꯑꯅꯧꯕ ꯑꯃꯁꯨ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯄꯦꯛꯁꯦ 18 ꯀꯤꯂꯣꯋꯥꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯁꯥꯏꯖꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯍꯥꯟꯅꯒꯤ ꯗꯤꯖꯦꯜ ꯑꯣꯇꯣꯒꯤ ꯁꯥꯏꯖꯇꯣ ꯑꯗꯨꯃꯛ ꯆꯥꯎꯔꯦꯀꯣ ꯍꯥꯟꯅꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ REꯒꯤ ꯗꯤꯖꯥꯏꯟꯗ ꯃꯥꯒꯤ ꯁꯥꯏꯖ ꯑꯣꯏꯕꯅꯤꯅ ꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤ ꯃꯑꯣꯡꯒ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯂꯣꯟꯆꯇꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯁꯤ ꯂꯣꯟꯆ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯩ ꯁꯤꯒꯤ ꯗꯤꯇꯦꯜꯁ ꯔꯤꯚꯤꯌꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯒꯥꯔꯤꯁꯤ ꯌꯦꯡꯉꯣ ꯒꯥꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯋꯦꯀꯣ ꯁꯥꯏꯖ ꯗꯤꯖꯦꯜ ꯑꯣꯇꯣꯒꯤ ꯁꯥꯏꯖꯇ ꯂꯥꯛꯄ ꯒꯥꯔꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯦꯅꯤ ꯗꯤꯇꯦꯜꯁ ꯍꯪꯅꯤꯡꯉꯒꯁꯨ ꯑꯩ ꯁꯣꯔꯨꯝꯁꯤꯒꯤ ꯍꯥꯏꯗꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯖꯀꯤ GOGO ꯑꯦꯂꯦꯛꯇ꯭ꯔꯤꯛꯇꯀꯣ ꯁꯤꯅ ꯑꯃꯨꯛ ꯀꯥꯔꯒꯣꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯁꯤꯅ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯊꯣꯡꯒꯁꯦ ꯀꯣꯕꯔꯗ ꯂꯥꯛꯑꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯁꯣꯔꯨꯝꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯨ ꯑꯦꯅꯤ ꯗꯤꯇꯦꯜꯁ ꯗꯥꯎꯠ ꯂꯩꯕ ꯑꯦꯅꯤ ꯂꯣꯟꯒꯤꯕꯨ ꯏꯟꯀ꯭ꯋꯥꯏꯔꯤꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨꯀꯣ Hello everyone, welcome back to my channel 7 Speed Manipur. ꯉꯁꯤꯁꯦ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯖꯀꯤ ꯁꯣꯔꯨꯝ ꯍꯥꯏꯇꯥꯔꯦ ꯑꯣꯇꯣ ꯔꯤꯛꯁꯣ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯑꯣꯇꯣ ꯔꯤꯛꯁꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯧꯕ ꯂꯥꯛꯀꯗꯧꯕ ꯂꯩꯔꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯛꯑꯕꯅꯤꯀꯣ ꯂꯥꯛꯄꯗꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯇꯦꯜꯁꯇꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯤ ꯑꯈꯪꯕꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯒꯗꯧꯔꯤꯕꯁꯤꯅ ꯑꯩ ꯁꯤꯒꯤ ꯂꯩꯁꯤ ꯅꯥꯀꯟꯗ ꯂꯩꯕꯁꯤ ꯒꯥꯔꯤꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯇꯧꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯗꯁꯨ ꯌꯥꯝ ꯀꯥꯟꯅꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯅꯧꯅ ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯌꯨ ꯀꯔꯤꯒ ꯃꯔꯨ ꯑꯣꯏꯕ ꯀꯣꯟꯇꯦꯟꯁꯤꯡ ꯄꯨꯔ ꯂꯥꯛꯄꯗ ꯑꯗꯣꯝꯅ ꯃꯤꯁ ꯑꯣꯏꯗꯅꯕ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯍꯧꯖꯤꯜꯂꯁꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩ ꯃꯥꯡꯗ ꯎꯔꯤꯕ ꯒꯥꯔꯤꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯖꯥꯖ GOGO C90 ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯦꯀꯣ ꯃꯃꯤꯡꯁꯦ C90 ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯀꯥꯔꯒꯣꯒꯤ ꯀꯩꯅꯣꯁꯦ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ 1 ꯇꯟꯒꯨꯝꯕꯒꯤ ꯆꯥꯡ ꯃꯥꯒꯤ ꯀꯦꯔꯤꯡ ꯀꯦꯄꯥꯁꯤꯇꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯂꯦꯡ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯑꯁꯥꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕꯗ 6 ꯐꯤꯠ ꯀꯣ 6 ꯐꯤꯠꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯐꯅꯌꯥꯝ ꯁꯥꯡꯉꯦ ꯑꯗꯒꯤ ꯄꯥꯛꯄꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯑꯣꯞꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 12 ꯁꯤꯒꯤ ꯃꯥꯒꯤ 12 ꯑꯅ ꯁꯤ ꯊꯥꯔꯤꯁꯦ ꯁꯤꯅ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯀꯦꯄꯥꯁꯤꯇꯤꯁꯦ ꯃꯈꯜ ꯑꯅꯤꯗꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯅ 9.2 12.2ꯗ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯑꯩꯈꯣই 12.2 ꯀꯤꯂꯣꯋꯥꯠ ꯑꯋꯥꯔꯒꯤꯗꯨꯅꯤꯀꯣ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯁꯥꯏꯖꯁꯨ ꯑꯗꯨꯝ ꯆꯥꯎꯈꯠꯂꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯔꯦꯟꯖ ꯑꯃ ꯑꯗꯨꯝ ꯐꯖꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯔꯖꯤꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯑꯣꯟꯕꯣꯔꯗ ꯆꯥꯔꯖ ꯇꯧꯕ ꯌꯥꯒꯗꯣꯏꯅꯤꯀꯣ ꯁꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯤꯠꯇꯁꯨ ꯑꯩꯈꯣꯏꯒꯤ 2 ꯁ꯭ꯄꯤꯠ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯥꯟꯁꯃꯤꯁꯟꯗꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ PMS ꯃꯣꯇꯣꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯡꯍꯟꯗꯕ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯉꯝꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯤꯜ ꯕꯦꯁ ꯁꯤꯒꯤ ꯋꯤꯜ ꯕꯦꯁꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ 2274 mmꯒꯤ ꯆꯥꯡꯗ ꯁꯥꯡꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯒꯗꯧꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗ ꯊꯦꯜꯂꯒ ꯂꯩꯖꯔꯦꯀꯣ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁ ꯕꯖꯥꯖ ꯀꯥꯔꯒꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯚꯦꯍꯤꯀꯜꯁꯦ 4,85,000 ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ 101 ꯑꯗ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯐ꯭ꯔꯟꯒꯤ ꯂꯨꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯀꯣ ꯁꯤꯁꯨ LED ꯂꯥꯛꯀꯅꯤ ꯁꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯁꯤ ꯂꯩꯔꯦꯀꯣ ꯋꯥꯏꯄꯔ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯗ ꯒꯥꯔꯗ ꯍꯥꯏꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕꯅꯦꯀꯣ ꯃꯣꯏꯁꯦ ꯕꯖꯥꯖꯀꯤꯁꯦ ꯑꯩꯅ ꯁꯨꯝ ꯃꯃꯥꯡꯗꯁꯨ ꯕꯖꯥꯖ GOGO ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯗꯨꯁꯨ ꯁꯤ ꯃꯦꯇꯦꯜꯗ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯐꯨꯜ ꯑꯩꯈꯣꯏ ꯃꯦꯇꯦꯜ ꯀꯣ ꯑꯗꯨ ꯁꯁꯄꯦꯟꯁꯟ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯄ꯭ꯔꯤꯡꯁꯦ ꯁꯨꯃꯥꯏꯅ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯍꯥꯞꯄꯤꯀꯣ ꯁꯨꯃꯥꯏꯅ ꯁꯣꯝꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯕꯀꯣ ꯑꯅꯤꯃꯛ ꯑꯗꯨꯅ ꯁꯇ꯭ꯔꯣꯡ ꯃꯦꯇꯦꯜ ꯕꯣꯗꯤ ꯑꯗꯨꯒ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗ LEDꯗꯀꯣ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯞ ꯑꯩꯈꯣꯏ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯨꯃꯥꯏꯅ ꯋꯥꯏꯠꯇ ꯑꯃꯁꯨ ꯌꯥꯎꯖꯔꯦꯀꯣ ꯁꯥꯏꯠ ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ
ꯑꯗꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯪꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯔꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯔꯦꯟꯖ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯔꯦꯟꯖꯁꯦ ꯕꯦꯇ꯭ꯔꯤ ꯄꯦꯛ ꯃꯈꯜ ꯑꯅꯤ ꯁꯨꯕꯅꯤꯅ ꯃꯥꯁꯦ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯔꯦꯟꯖ 119 ꯀꯤꯂꯣꯃꯤꯇꯔ 199 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯕꯀꯣ 200 ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃ ꯕꯦꯇ꯭ꯔꯤ ꯈꯔꯁꯤꯗꯤ ꯈꯔ ꯍꯟꯊꯕꯗꯨꯅ 9.2ꯒꯤꯗꯨꯅ ꯑꯩꯈꯣꯏ 159 ꯀꯤꯂꯣꯃꯤꯇꯔ ꯁꯨꯃꯥꯏꯅ ꯔꯦꯟꯖꯁꯦ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯂꯥꯏꯟ ꯑꯩꯈꯣꯏ ꯑꯉꯝꯕ ꯀꯥꯈꯠꯄꯒꯤ ꯉꯝꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏ 34% ꯃꯦꯛꯁ ꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯕꯂꯦꯁꯇ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯕ꯭ꯔꯣꯗꯅꯦꯁꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯇꯥꯌꯔꯁꯦ ꯖꯦꯛꯀꯤ ꯇꯥꯌꯔꯗ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯇꯥꯌꯔꯁꯨ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ 12 inch ꯂꯥꯛꯀꯗꯣꯏꯅꯤꯀꯣ 180/80 ꯁꯁꯄꯦꯟꯁꯟ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯆꯦꯁꯤꯁ ꯕꯦꯇ꯭ꯔꯤ ꯀꯣ ꯁꯨꯃꯥꯏꯅ ꯎꯏ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯣꯡ ꯆꯦꯁꯤꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ CB ꯁꯥꯐ ꯑꯩꯈꯣꯏꯒꯤ CB ꯁꯥꯐ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤꯁꯦ ꯁꯤ ꯃꯦꯟꯇꯦꯅꯦꯟꯁ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯣꯏꯀꯣ ꯔꯤꯐ꯭ꯂꯦꯛꯇꯔ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯦ ꯑꯗꯩ ꯀꯣꯠꯅꯕꯒꯁꯨ ꯁꯤ ꯂꯣꯏ ꯄꯥꯜꯂꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯅꯤꯡꯗ ꯎꯕ ꯀꯩꯅꯣꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗ ꯃꯥꯒꯤ ꯋꯤꯟꯗꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯐꯝ ꯑꯗꯨꯒ ꯁꯥꯏꯠ ꯚ꯭ꯌꯨ ꯃꯤꯔꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯕꯖꯥꯖꯀꯤ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯁꯥꯔꯚꯤꯁ ꯅꯦꯠꯋꯥꯛ ꯑꯃ ꯑꯣꯏꯔꯅꯤꯀꯣ ꯑꯗꯒꯤ 1000+ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯔꯖꯤꯡ ꯅꯦꯠꯋꯥꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯞꯁ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯕꯖꯥꯖ ꯃꯦꯔꯥ ꯕꯖꯥꯖ ꯑꯦꯞ ꯍꯥꯏꯅ ꯑꯗꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯦꯞꯇ ꯑꯗꯨꯝ ꯊ꯭ꯔꯨꯗ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯒꯤ ꯔꯣꯗ ꯁꯥꯏꯠ ꯑꯦꯁꯤꯁꯇꯦꯟꯁꯀꯤꯀꯣ ꯈꯨꯗꯣꯡꯆꯥꯕ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ EMIꯒꯤ ꯀꯣ ꯂꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯔꯝꯒꯦꯀꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯣꯏꯔꯒꯁꯨ ꯍꯥꯞꯆꯔꯝꯃꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯒ ꯑꯗꯨꯝ ꯈꯪꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯋꯥꯔꯦꯟꯇꯤ ꯍꯥꯏꯇꯥꯔꯦꯀꯣ 5 years ꯑꯣꯔ ꯅꯠꯇ꯭ꯔꯒꯅ 1.2 lakh kilometer ꯁ꯭ꯇꯦꯟꯗꯔꯠ ꯋꯥꯔꯦꯟꯇꯤꯗ ꯁꯨꯃꯥꯏꯅ ꯂꯩ ꯃꯣꯏꯁꯦ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯃꯅꯨꯡꯒꯤꯗꯨꯁꯨ ꯏꯟꯇꯔꯤꯌꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯗꯣꯔꯒꯤꯁꯦ ꯗꯣꯔ ꯂꯣꯛ ꯁꯨꯃꯥꯏꯅ ꯄꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟꯒꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯡꯇꯣꯛꯄ ꯌꯥꯗꯣꯏꯅꯤꯀꯣ ꯁꯤ ꯊꯣꯡꯅꯥꯎꯁꯦ ꯑꯗꯨꯒ ꯁꯤꯠ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯕꯦꯛ ꯔꯦꯁ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯋꯤꯟꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯁ ꯑꯗꯨꯝ ꯑꯣꯏ ꯑꯩ ꯀꯥꯈꯠꯂꯛꯀꯦ ꯁꯤꯅꯤ ꯃꯥꯒꯤ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯗꯤꯖꯤꯇꯦꯜꯗꯀꯣ ꯄꯤꯌꯦꯕꯀꯣ ꯁꯤꯁꯦ ꯁ꯭ꯄꯤꯗꯣꯃꯤꯇꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯄꯤꯀꯔ ꯁꯣꯝꯗ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤ ꯃꯣꯏꯒꯤ ꯗ꯭ꯔꯥꯏꯚꯤꯡ ꯃꯣꯠ ꯑꯣꯞꯁꯟ ꯃꯌꯥꯝ ꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯨꯁꯤꯗ ꯀꯩꯀꯩ ꯐꯣꯟ ꯍꯣꯜꯗꯔꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯁꯤꯗ ꯌꯥꯎꯋꯦꯀꯣ ꯅꯦꯚꯤꯒꯦꯁꯟ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯕ ꯀꯥꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ LED ꯂꯥꯏꯠ ꯑꯃ ꯁꯤꯗ ꯌꯥꯎꯔꯤꯕꯀꯣ ꯃꯅꯨꯡꯒꯤ ꯁꯤ ꯗꯣꯠ LED ꯕꯜꯕ ꯑꯃ ꯌꯥꯎꯔꯤ ꯀꯣ ꯑꯗꯨ ꯁꯤꯗ ꯋꯥꯏꯄꯔ ꯑꯣꯄꯟ ꯇꯧꯕꯒꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯌꯥꯎꯖꯔꯦꯀꯣ ꯍꯦꯗꯂꯥꯏꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯄꯥꯁꯤꯡ ꯂꯥꯏꯠ ꯀꯣ ꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯁꯤꯗꯩꯗꯁꯨ ꯃꯆꯥ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯀꯣ ꯏꯝꯄꯣꯔꯇꯦꯟ ꯗꯣꯀꯨꯃꯦꯟꯁꯤꯡ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯨ ꯁꯤꯗꯁꯨ ꯆꯥꯔꯖꯤꯡꯒꯤꯀꯣ ꯁꯤꯗꯁꯨ ꯆꯥꯔꯖꯤꯡ ꯄꯣꯔꯠ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨ ꯃꯈꯥꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩ ꯁꯣꯝꯗꯁꯨ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯑꯗꯣ ꯁꯤꯠꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯐꯝꯕ ꯌꯥꯕꯒꯤ ꯀꯩꯅꯣꯅꯤ ꯀꯣ ꯃꯤ ꯑꯃ ꯐꯖꯅ ꯐꯝꯕꯗ ꯁꯤꯠꯁꯦ ꯑꯗꯨꯝ ꯂꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯒꯅꯤ ꯁꯤꯅ ꯍꯖꯥꯔꯠꯀꯤꯀꯣ ꯍꯖꯥꯔꯠ ꯂꯥꯏꯠ ꯁꯨꯃꯥꯏꯅ ꯂꯩ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯒꯤꯒ ꯁꯝꯂꯞꯄ
ꯗꯤꯇꯦꯜꯁ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯒꯥꯔꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯨꯝꯕ ꯋꯦꯠ ꯄꯨꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯀꯥꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯍꯟꯊꯕ ꯈꯣꯠꯊꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯍꯣꯜ ꯑꯦꯁꯤꯁ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯨꯒꯤ ꯐꯤꯆꯔ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯐꯤꯆꯔꯅꯤ ꯍꯥꯏꯅꯤꯡꯉꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯒꯗꯧꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯃꯥꯁꯤ ꯃꯈꯜꯁꯤ ꯃꯈꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯂꯔ ꯑꯣꯞꯁꯟ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦ ꯀꯂꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯁ꯭ꯇꯤꯜ ꯒ꯭ꯔꯦ ꯀꯂꯔ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯋꯥꯏꯠ ꯍꯥꯏꯕ ꯑꯃꯁꯤꯅ ꯋꯥꯏꯠ ꯑꯣꯏꯖꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯕꯦꯇ꯭ꯔꯤ ꯇꯥꯏꯞꯁꯦ LFP ꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯔꯖꯤꯡ ꯇꯥꯏꯝ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯆꯥꯔꯖꯤꯡ ꯇꯥꯏꯝꯁꯦ ꯃꯥꯁꯦ 4 ꯑꯋꯥꯔ 0 to 80%ꯁꯦ 4 ꯑꯋꯥꯔ ꯆꯥꯡ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯃ 9.2 ꯀꯤꯂꯣꯋꯥꯠꯀꯤꯗꯨꯅ ꯑꯃꯨꯛ 3 ꯑꯋꯥꯔ ꯆꯪꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ 0 to 100 ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ 4 ꯑꯋꯥꯔ 30 ꯃꯤꯅꯠꯃꯨꯛ ꯆꯪꯒꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ 12ꯀꯤꯁꯤꯅ ꯑꯃꯨꯛ 5 ꯑꯋꯥꯔ 30 ꯃꯤꯅꯠ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯡ ꯆꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯋꯥꯔꯁꯤꯅ ꯂꯥꯛꯀꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ 5.5 ꯀꯤꯂꯣꯋꯥꯠ ꯀꯣ ꯀꯟꯇꯤꯅ꯭ꯌꯨꯁ ꯏꯟ 12 ꯄꯣꯏꯟꯗ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ ꯑꯩꯈꯣꯏ 36 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟꯁꯤꯡ ꯄꯨꯔ ꯂꯥꯛꯄꯗ ꯃꯤꯁ ꯑꯣꯏꯗꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ